ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯦ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅ ꯈꯦꯠꯇꯣꯛꯑꯦ ꯑꯩꯍꯥꯛꯅ ꯈꯣꯡꯅꯥꯡ ꯇꯔꯨ ꯑꯣꯏꯗꯣ ꯑꯗꯨꯅꯤ ꯁꯤꯗꯤ ꯁꯤꯖꯟ ꯅꯥꯏꯕ ꯄꯣꯠꯅꯤꯅ ꯁꯤꯒ ꯌꯣꯡꯆꯥꯛꯀ ꯁꯤꯒꯤ ꯃꯪꯒꯟꯁꯤꯒ ꯑꯃ ꯏꯔꯣꯟꯖꯔꯛꯀꯦ ꯑꯗꯨꯒ ꯁꯦ ꯁꯪꯒꯣꯝꯁꯦ ꯁꯤ ꯊꯥꯛꯑꯒ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯃ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯀꯅꯤ ꯊꯣꯡꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯆꯝꯐꯨꯠ ꯑꯣꯏꯅ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯁꯤ ꯑꯃ ꯀꯥꯡꯍꯧ ꯉꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯃꯔꯣꯏꯁꯤꯡꯁꯦ ꯌꯥꯝꯗꯦ ꯉꯁꯤꯗꯤ ꯁꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯡꯍꯧꯒꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯀꯅꯤ ꯁꯤ ꯀꯥꯡꯍꯧꯗ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯒ ꯏꯔꯣꯝꯕꯒꯤꯗꯅꯤ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯅ ꯌꯥꯝꯗꯦ ꯐꯗꯤꯒꯣꯝ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤꯁꯤ ꯑꯃꯨꯛ ꯁꯣꯏꯗꯣꯛꯑꯒꯦ ꯇꯤꯜꯍꯧꯒ ꯑꯝꯇ ꯉꯧꯔꯒ ꯅꯥꯀꯨꯞꯄꯤꯗꯪ ꯉꯧꯔꯒ ꯉꯧꯅꯤ ꯀꯥꯡꯍꯧꯁꯦ ꯅꯥꯀꯨꯞꯄꯤ ꯁꯣꯏꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯁꯦꯝꯃꯤꯉꯩꯗ ꯂꯣꯏ ꯁꯦꯝꯗꯣꯛꯑꯅꯤ ꯑꯗꯨꯒ ꯊꯥꯡꯖꯜꯂꯒ ꯁꯠ ꯁꯠ ꯊꯣꯡ ꯌꯥꯅꯕ ꯁꯤ ꯈꯥꯃꯦꯟꯁꯦ ꯑꯃꯨꯛ ꯁꯣꯏꯗꯣꯛꯑꯅꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯌꯥꯝ ꯁꯤꯛꯆꯜꯂꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯣꯛꯅꯦꯅ ꯌꯥꯔꯦ ꯌꯥꯔꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯃꯨꯛ ꯁꯣꯏꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇꯕꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯂꯩ ꯅꯥꯆꯣꯡꯒ ꯊꯦꯛꯊꯔꯗꯅ ꯊꯣꯡꯗꯣꯔꯅꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯂꯩꯁꯦ ꯑꯩꯈꯣꯏꯗ ꯁꯥꯠꯄꯅꯦ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯆꯤꯜꯂꯤꯅꯤ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯁꯣꯏꯕ ꯂꯣꯏꯁꯜꯂꯛꯑꯦ ꯈꯣꯡꯗ꯭ꯔꯨꯝꯗ ꯉꯥꯏꯁꯜꯂꯛꯑꯦ ꯂꯣꯏꯔꯦ ꯈꯣꯡꯗ꯭ꯔꯨꯝꯗ ꯉꯥꯏꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯍꯧꯖꯤꯛ ꯁꯤ ꯑꯃ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯅ ꯃꯇꯠ ꯑꯃ कत्थक कत्थगे मबुक इराव लाओ खोंद्रुमने थांगी लोंथोख्रे खोंद्रुम मकुसिदि पाक्नम जाय यानी नौरिने यामना ꯑꯩꯅ ꯁꯪꯒꯣꯝ ꯑꯐꯨꯠꯄꯁꯤ ꯅꯧꯗꯗꯤ ꯍꯥꯎꯇꯦꯗꯣ ꯑꯗꯨꯅ ꯑꯅꯧꯕ ꯊꯤꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝ ꯁꯣꯏꯕ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯁꯤꯗ ꯁꯤ ꯏꯔꯣꯝꯕꯒꯤꯅꯤ ꯁꯤ ꯎꯌꯥꯟ ꯊꯥꯡꯒꯠꯆꯔꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯌꯥꯝꯗꯤ ꯏꯔꯣꯝꯕ ꯌꯥꯔꯅꯤ ꯁꯤꯅ ꯆꯝꯐꯨꯠꯀꯤ ꯏꯟꯗꯛꯁꯟꯗ ꯐꯨꯠꯂꯒꯦ ꯁꯤꯅ ꯁꯤꯗ ꯊꯥꯡꯒꯠꯂꯒꯦ ꯁꯪꯒꯣꯝꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯍꯤ ꯈꯔ ꯑꯃꯒ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯑꯃꯁꯨ ꯍꯥꯞꯀꯅꯤ ꯁꯤꯗꯪꯅ ꯌꯥꯔꯣ ꯆꯝꯐꯨꯠ ꯊꯥꯡꯒꯠꯂꯦ ꯁꯤꯗꯅ ꯁꯤ ꯃꯍꯤꯁꯦ ꯁꯥꯔꯝꯃꯅꯤ ꯃꯪꯒꯜ ꯍꯥꯟꯅ ꯉꯥꯛꯇꯪ ꯍꯩꯖꯤꯜꯂꯒꯦ ꯍꯥꯞꯄꯒꯤꯗꯣ ꯑꯗꯨꯅ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯉꯥꯛꯇꯪ ꯁꯧꯗꯣꯛꯍꯟꯒꯦ ꯑꯇꯩ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯃꯈꯨꯝ ꯍꯥꯡꯇꯣꯛꯆꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯃꯪꯒꯟꯁꯦ ꯁꯧꯍꯟꯒꯦꯅ ꯍꯥꯏꯕꯗꯣ ꯁꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯇꯔꯨꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯨꯠꯂꯒꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯤꯗ ꯊꯥꯡꯒꯠꯂꯒꯦ ꯃꯆꯨꯝ ꯑꯃꯨꯛ ꯊꯣꯛꯑꯦꯕ ꯑꯗꯣ ꯈꯤꯇꯪ ꯑꯃꯨꯛ ꯆꯦꯟꯊꯅꯕ ꯊꯥꯡꯒꯠꯂꯦ ꯁꯨꯃꯥꯏꯅ ꯄꯤꯛꯑꯦ ꯊꯜꯂꯦ ꯄꯥꯇ꯭ꯔꯁꯦ ꯈꯤꯇꯪ ꯄꯤꯛꯑꯦꯗ ꯅꯥꯟꯊꯈ꯭ꯔꯦ
ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯝꯕ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯪꯒꯣꯝꯁꯤꯗ ꯑꯗꯨꯒ ꯁꯧꯍꯜꯂꯅꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯁꯨꯃꯥꯏꯅ ꯀꯤꯠ ꯀꯤꯠ ꯈꯤꯇꯪ ꯅꯝꯊꯒꯦ ꯍꯦꯛ ꯍꯥꯞꯆꯟꯕ ꯏꯀꯥꯡ ꯀꯥꯡꯈꯠꯂꯦ ꯍꯣꯏ ꯁꯧꯔꯒꯕꯨꯗꯤ ꯄꯠꯊꯈꯤꯅꯤ ꯍꯧꯖꯤꯛ ꯂꯨꯞꯈꯤꯅꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯡꯍꯧ ꯉꯧꯅꯅꯕ ꯈꯥꯡ ꯊꯥꯡꯀꯠꯂꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧꯒꯤ ꯈꯥꯡꯁꯤ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯈꯤꯇꯪ ꯍꯩ ꯐꯥꯠꯇꯧ ꯃꯥꯜꯂꯦ ꯌꯥꯔꯅꯤ ꯁꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯃꯈꯟꯗ ꯑꯣꯟꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯑꯗꯨꯅ ꯃꯔꯣꯏ ꯍꯥꯞꯄꯦ ꯑꯩ ꯆꯦꯟꯊꯣꯛꯑꯦ ꯆꯣꯡꯊꯣꯛꯂꯛꯑꯦ ꯍꯦꯛꯇ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯛꯀꯦ ꯑꯗꯩ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯂꯛꯑꯒꯦ ꯁꯤ ꯁꯤꯡ ꯑꯀꯪꯕꯅꯤ ꯁꯤ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯀꯥꯡꯉꯧꯅꯤꯅ ꯍꯦꯛꯇ ꯁꯤꯡꯁꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯑꯃꯨꯛ ꯊꯥꯛꯑꯒꯦ ꯁꯤꯡꯒ ꯃꯔꯨ ꯃꯔꯥꯡꯒ ꯊꯥꯛꯄꯩ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯑꯣꯠꯂꯒꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯊꯥꯛꯑꯔꯣꯏ ꯃꯆꯨ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯒꯦ ꯌꯥꯝ ꯊꯥꯛꯑꯣꯏꯗ ꯌꯥꯔꯅꯤ ꯁꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯜꯂꯦ ꯌꯥꯔꯦ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯃꯈꯟꯗ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯒ ꯏꯔꯣꯝꯕꯁꯦ ꯉꯁꯥꯏꯈꯩ ꯑꯣꯝꯖꯤꯜꯂꯒ ꯊꯝꯕꯅꯦ ꯑꯝꯇꯪ ꯃꯪꯒꯜ ꯑꯝꯇꯪ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯨꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯨꯜꯂꯝꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯨꯜꯂꯦ ꯑꯩꯈꯣꯏꯅꯦ ꯑꯃꯗꯤ ꯀꯜꯂꯝꯃꯤ ꯑꯃꯗꯤ ꯕꯛ ꯂꯥꯎ ꯃꯨꯜꯂꯝꯃꯤ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯑꯃꯨꯛꯇꯪ ꯊꯝꯈꯤꯒꯦ ꯃꯪꯒꯟ ꯈꯤꯇꯪ ꯀꯜꯂꯦ ꯁꯤ ꯑꯩꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯁꯦꯝꯃꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯁꯪꯒꯣꯝꯗꯨꯅꯗꯤ ꯍꯥꯎꯕꯁꯤ ꯌꯧꯗꯧ ꯃꯥꯟꯗꯦꯅ ꯑꯗꯨ ꯁꯤ ꯍꯩꯖꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯁꯧꯔꯦ ꯑꯩꯅ ꯁꯪꯒꯣꯝ ꯍꯩꯖꯤꯟꯈꯤꯕꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯒ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯃꯨꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯃꯣꯜꯂꯦ ꯑꯣꯠꯄꯗ ꯏꯔꯣꯝꯕꯁꯦ ꯃꯨꯜꯂꯦ ꯍꯩꯗꯣꯛꯑꯒꯦ ꯌꯥꯔꯦ ꯀꯥꯡꯍꯧꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯅꯝꯃꯗ꯭ꯔꯥ ꯈꯜꯂꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯅꯝꯃꯅꯤ ꯊꯥꯛꯑꯔꯣꯏ ꯁꯤ ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯦ ꯁꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯨꯖꯕ ꯑꯩꯅ ꯇꯛꯆꯕ ꯁꯤ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯟꯒꯦ ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯀꯦ ꯊꯨꯝ ꯊꯥꯛꯄꯩ ꯑꯣꯠꯂꯤꯅꯤ ꯁꯨꯃꯥꯏꯅ ꯆꯝꯐꯨꯠꯁꯤ ꯃꯨꯜꯂꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯌꯥꯔꯦ ꯃꯣꯟ ꯂꯥꯎꯔꯦ ꯅꯧꯕꯅꯤꯅ ꯌꯥꯔꯦ ꯌꯣꯡꯆꯥꯛꯁꯦ ꯃꯀꯨ ꯂꯧꯊꯣꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯂꯣꯁꯜꯂꯛꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ
ꯄꯗ꯭ꯔꯠ ꯂꯥꯎ ꯀꯥꯡꯍꯧꯁꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯃꯩ ꯄꯤꯛꯅ ꯂꯩꯊꯔ ꯊꯝꯃꯤꯉꯩꯁꯤꯗ ꯌꯣꯡꯆꯥꯛꯀꯤ ꯁꯤꯒꯤ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯦ ꯁꯣꯝꯗ ꯈꯟꯊꯣꯛꯑꯦꯒ ꯃꯪꯒꯟꯁꯤꯡꯗ ꯇꯛꯈꯥꯏꯒꯦ ꯇꯧ ꯌꯣꯡꯆꯥꯛꯀꯨꯝꯕꯁꯦ ꯇꯛꯈꯥꯏ ꯌꯥꯔꯣꯏꯗꯕꯅꯤꯅ ꯂꯣꯏꯔꯦ ꯇꯛꯈꯥꯏꯔꯒꯦ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯃꯅꯤꯡꯁꯤꯅ ꯇꯛꯈꯥꯏꯔꯒꯦ ꯌꯥꯔꯅꯤꯗ ꯂꯣꯏꯔꯦ ꯈꯔ ꯇꯛꯈꯥꯏꯔꯦ ꯑꯩ ꯃꯣꯔꯣꯛꯅꯤ ꯉꯥꯜꯂꯤꯅꯦ ꯇꯧꯏꯁꯦ ꯏꯀꯟ ꯀꯜꯂꯦꯅꯦ ꯁꯤꯅ ꯉꯥꯃꯨ ꯂꯩꯔꯧꯅꯦ ꯑꯩꯅ ꯉꯥꯟꯁꯤꯟꯕꯅꯦꯕ ꯉꯥꯔꯤꯁꯦ ꯌꯥꯝꯃꯟꯒꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯈꯔ ꯈꯥꯛꯁꯤꯔ ꯈꯪꯗꯦ ꯑꯃ ꯈꯥꯛꯑꯁꯤꯔ ꯈꯪꯗꯦ ꯈꯥꯛꯑꯒꯦ ꯊꯨꯝ ꯍꯥꯞꯄꯒꯦ ꯑꯗꯨ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯍꯥꯟꯅ ꯅꯣꯏꯈꯥꯏꯈꯤꯒꯦ ꯃꯣꯔꯣꯛꯁꯦ ꯑꯩ ꯂꯧꯗ꯭ꯔꯦ ꯑꯗꯨ ꯃꯀꯨꯁꯦ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯂꯧꯔ ꯇꯧꯕꯗꯨꯅ ꯍꯦꯛ ꯋꯥꯏ ꯁꯪꯉꯦ ꯃꯀꯨ ꯐꯔꯕ ꯇꯣꯏꯕ ꯈꯔ ꯑꯃꯗꯤ ꯃꯥꯏ ꯌꯥꯎꯖꯔꯅꯤ ꯈꯔ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯆꯥꯝꯊꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯧꯔꯤꯁꯦ ꯃꯀꯨꯁꯦ ꯃꯄꯥꯡ ꯄꯥꯛ ꯌꯥꯎꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯌꯥꯔꯦ ꯁꯤꯡꯈꯩ ꯂꯧꯊꯣꯛꯑꯒꯦ ꯀꯥꯡꯍꯧꯁꯦ ꯊꯨꯝ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯃꯁꯤ ꯈꯥꯡꯁꯦ ꯈꯔꯁꯨ ꯅꯞꯀꯟꯕꯅꯦ ꯃꯁꯥꯒꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯂꯒꯦ ꯅꯞꯂꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦ ꯉꯥꯃꯨꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯣꯏꯈꯥꯏꯗꯗꯤ ꯉꯁꯤꯗꯤ ꯉꯥꯃꯨꯁꯦ ꯑꯀꯟꯕ ꯑꯃ ꯌꯥꯎꯔꯝꯃꯤꯗ ꯅꯍꯥꯟꯈꯩꯗꯤ ꯕꯔꯕ ꯄꯠꯄꯅꯦ ꯉꯥꯃꯨ ꯂꯩꯔꯧꯅꯦ ꯉꯥ ꯊꯥꯛꯄ ꯆꯥꯅꯤꯡꯉꯦꯅ ꯉꯥꯃꯨ ꯂꯩꯔꯧ ꯑꯣꯏꯅ ꯊꯥꯛꯑꯦ ꯑꯩꯁꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯑꯅꯣꯏꯕꯁꯦ ꯁꯤꯗ ꯍꯩꯖꯤꯜꯂꯒ ꯀꯣꯝꯄꯥꯛꯁꯤꯗ ꯑꯣꯏꯅ ꯂꯣꯟꯒꯅꯤ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯣꯏꯈꯤꯒꯦ ꯑꯗꯨꯒ ꯃꯪꯒꯟꯁꯦ ꯍꯥꯞꯀꯦ ꯅꯠꯇ꯭ꯔꯗꯤ ꯌꯣꯡꯆꯥꯛꯁꯦ ꯃꯄꯥꯟꯁꯦ ꯅꯞ ꯅꯞ ꯂꯩꯔꯗꯤ ꯃꯐꯣꯟꯗꯣ ꯊꯣꯛꯇꯦꯕ ꯈꯣꯡꯅꯥꯡꯁꯤꯁꯨꯅꯦ ꯀꯩꯅꯣ ꯈꯣꯡꯅꯥꯡ ꯇꯔꯨꯁꯤꯡꯁꯨ ꯀꯨꯏꯅ ꯊꯝꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒꯗꯤ ꯂꯣꯏ ꯀꯦꯜ ꯂꯩꯔꯝꯃꯦ ꯃꯈꯣꯛꯁꯦ ꯃꯆꯩ ꯃꯆꯩ ꯇꯧꯏꯁꯦ ꯁꯤꯒꯤ ꯃꯪꯒꯟꯁꯦ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯌꯥꯝꯗꯕ ꯑꯣꯏꯅꯤꯡꯉꯤ ꯂꯣꯜꯂꯀꯥꯟꯗꯕꯨ ꯌꯥꯝ ꯌꯥꯝꯃꯛꯑꯦꯗ ꯃꯍꯤ ꯍꯥꯞꯄꯒꯦ ꯁꯤ ꯈꯛꯇꯪ ꯍꯥꯞꯄ ꯂꯣꯏꯔꯦ ꯆꯝꯐꯨꯠꯅ ꯑꯌꯥꯝꯕ ꯆꯥꯗꯣꯏꯅꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡ ꯃꯍꯥꯎ ꯇꯪꯅꯕ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯁꯨꯃꯥꯏꯅ ꯃꯄꯪ ꯑꯝꯇꯪ ꯍꯥꯞꯈꯤꯒꯦ ꯃꯍꯤꯁꯤꯅ ꯊꯟꯃꯜꯂꯦ ꯃꯍꯤꯁꯤ ꯈꯤꯇꯪ ꯂꯧꯊꯣꯛꯑꯒꯦ ꯀꯥꯡꯍꯧ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯄꯩ ꯈꯤꯇꯪ ꯑꯣꯠꯂꯤꯅꯦ ꯀꯥꯡꯍꯧ ꯍꯥꯞꯈ꯭ꯔꯦ ꯆꯝꯐꯨꯠ ꯍꯥꯞꯈ꯭ꯔꯦ ꯏꯔꯣꯝꯕ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯆꯣꯞ ꯆꯕꯨꯜ ꯑꯃ ꯆꯣꯡꯊꯔꯛꯏꯍꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯀꯃꯥꯏꯅ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯔꯛꯀꯦ ꯆꯝꯐꯨꯠꯁꯤꯗꯤ ꯃꯁꯥꯒꯤ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤ ꯈꯤꯇꯪꯒ ꯍꯨꯞꯆꯟꯒꯦ
hả sambal chảo ấy 이런바지 엉통 멍잉게 이런바지 훅전게 용작 머루지 훅전게 불러 em hỏi mà một nếu con thao coi nhá wow không rồi em hỏi đấy bằng ngủ chung hỏiอย่าง게 hay nó bạn học cho hai trời em hỏi bằng ngủ lúc học ấy thu mong chập ra em hỏi em hỏi đấy thùng bên trong 이제 thu mong chập ra đúng 아도 ngasi기디 matang saida 아이기 비디오 질러 선절하게 마탕다 못 nerse